Hi ma'am, friend. I Facebook ke video am semdharake Facebook ke sum araiba yam aru le sum basic ama sum semdharake Facebook ma shin ba ni screen recorder to mi ko ija screen recorder ni na khanga mani na screen recorder je sigi kano je AJ screen recorder na Amazon ni na kanda je angang bam le khoi mathaki left ke je sidagi record to ne ba je Facebook sanga je Facebook sang thar e je wifi sami ko koino som da koino mi yo je screen recorder to your app is up to date ka hai si Facebook ni tana ka sina nang story de et tau ge ti si e chi da changa se e chi da nam jala ka nang story de et tau ge ya na ko ba si le re ama sina live ki le na ko live chang ge ri ya re et description ga ji ra description ni chang ge ya re si live to bi ro ga so ai je mi ga na 381 online ai friend lising mangang ke mya le benin na 4000 plus le beneva on the right something you have to click here ga ida photo ha ke photo da nam da photo je kaino de gallery de ha pa pu dina sida Facebook sida photo na changa na sida yi ha pa na seng bane ba na ta bi ta koina samna da ai kaino toroge gallery de changina sigi gallery sida toroga sida mathak ta kai chara share toroga na they share to Facebook and the photo is seeing the level. Seeing the December Atiba among the labor half a jitter so guided and the scenery a park go with the go. Can they happen of AC point to get so photo num data. On Facebook to this minor in Changa Hapo. I do not Tagazuna quite amateur as a photo jam seeing how it is setting the Chang Birogo. Setting the Nishangina, setting in privacy, Changina, setting down Chango, record photo the English. Tori. Aduga si chingtharo ata chingtharo na so khaya roi bagi media and context sai manage photo du dana manage photo video and sound control se media and context da namma sida namma ga na to video news feed start with sound ga je video tholo ko adu si to kro kaino iran hai to upload photos in HD na hai je se off le ado nang na photo thagala dina HD do roi photo aseng bo hen ge di standard quality do ore ba sidi HD do ore ni to sida on tham ta de video jo aduna na khona nang na photo do video seng na namro june seng oi de ne aduga silari kanjira hai hora ge sama jo video in news feed start with sound jo khona video se khona Facebook kai wan ta ne video je ma khon tholoi ge dina sida ma khon thone ba ai dis main thame ba thon de ba ado sound sin de Facebook ki the app sida like kum ba to ma khon tholoi ge jo sida sound je often to okay hana the off on the often the continuous content upload de nangi phone yaw content mem Facebook to le hapchen ge ya do hapchen la friend suggestion go ma da kana ba aduga si links open externally hai je si jo ta de nang Facebook da min link am share to ren khalo ba do link to Facebook ki masai gi magi inbuilt browser da hang ro ba nang ya to pa phone gi browser Google Chrome gum dai hang ane ba do gi ne to sile na photo gila reduce motion for 3D photo sai di 3D photo hapak pa gini ko adoga never auto play video so ITC never auto play da thame video je Facebook pha kana video je matom auto play to roi ba ngon da mi auto pa gi aina smaina wifi khatang taw kan thang gi sai na ta mobile da oi ga mobile da ta ga wifi da thang gi sai da oi never auto play oi ta dina aina Facebook pha kana video je matom da sung taw to roi subtitle sile re ma se bi subtitle sound is always for subtitles sai subtitles thambo ga su kai de muthat ke jo ha ga so video yam subtitles so yaw tam yang wai cheng ata po sang ta taw wang hang yang wai to friend ai ho ka am ka chu tak thara ga chi Facebook je ko dum chile na ai sa ho ji tam ba do sida kai cha ko settings ta changa ni dana ko settings ta changa ga settings tang changa ni settings and privacy changa settings tang chang mane ba alo nga gi aina haram ba do sigi je smain thang ba dong ne ba always so na ko ande silai ra ando ga ato pa sum basic ha ga live na silai chare na ko photo check in ga ile na adagi si ju final kai chara si je log thok ke ga su ya remove khoi gi profile gi du bi log thok pe ro na ko
ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯑꯗ ꯑꯩꯈꯣꯏ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯂꯅꯤ ꯑꯗꯨꯝ ꯈꯪꯕꯤꯔꯦꯅꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤ ꯏꯌꯥꯝꯕꯁꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯏꯌꯥꯝꯕꯁꯦ ꯑꯩꯅ ꯃꯥꯁꯦ ꯏꯌꯥꯝꯕꯁꯦ ꯅꯠꯇꯕꯗ ꯁꯤꯅ ꯑꯦꯗꯚꯔꯇꯥꯏꯁꯅꯤꯗ ꯁꯤꯁꯦ ꯉꯁꯥꯏ ꯀꯃꯥꯏꯅ ꯂꯥꯏꯛ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯂꯥꯏꯛ ꯇꯧꯔꯣꯏꯗꯧꯅꯣ ꯁꯤꯁꯦ ꯑꯦꯗꯚꯔꯇꯥꯏꯁ ꯀꯧꯋꯦꯕ ꯁ꯭ꯄꯣꯟꯁꯔꯅ ꯁꯤꯗ ꯊꯥꯏꯖꯣꯏꯅ ꯃꯁꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯅꯦꯕ ꯑꯗꯣ ꯃꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯗ꯭ꯔꯒꯗꯤ ꯁꯤ ꯍꯥꯏꯠ ꯇꯧꯒꯦꯁꯨ ꯌꯥꯏ ꯔꯤꯄꯣꯔꯠ ꯇꯧꯒꯦꯁꯨ ꯌꯥꯏ ꯁꯤ ꯀꯩꯝ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯏ ꯁꯤꯗ ꯑꯦꯠ ꯍꯤꯗꯟ ꯍꯥꯏꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅꯦ ꯑꯗꯣ ꯏꯃꯥꯟꯅꯕꯁꯦ ꯁꯤꯁꯦ ꯄꯥꯕ꯭ꯂꯤꯛ ꯀꯧꯏꯗꯅ ꯁꯤꯗ ꯒ꯭ꯂꯣꯞ ꯑꯃ ꯌꯥꯎꯔꯤꯁꯦ ꯑꯗꯣ ꯏꯃꯥꯟꯅꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯥꯁꯦ ꯏꯁꯇꯥꯔ ꯌꯥꯎꯔꯤꯁꯦ ꯃꯥꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯁꯤ ꯐꯥꯔꯁꯇ ꯊꯝꯃꯦꯕ ꯑꯗꯣ ꯁꯤ ꯐꯥꯔꯁꯇꯅ ꯌꯥꯎꯔꯤꯁꯦ ꯑꯩ ꯃꯥꯅ ꯍꯦꯛ ꯀꯩꯅꯣꯝ ꯇꯧꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯊꯛꯇ ꯑꯗꯨꯝ ꯑꯍꯥꯟꯕꯗ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯑꯗꯨꯒꯤꯅꯦꯕ ꯁꯤ ꯐꯥꯔꯁꯇ ꯂꯩꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯕꯨꯗꯤ ꯂꯥꯏꯛ ꯇꯧꯕ ꯂꯩꯁꯤꯗ ꯅꯝꯁꯤꯜꯂꯒ ꯂꯥꯏꯛ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯀꯩꯀꯥ ꯂꯣꯏ ꯌꯥꯔꯅꯤꯅꯀꯣ ꯃꯁꯤꯁꯦ ꯑꯃꯗꯤ ꯁꯨꯃꯥꯏꯅ ꯂꯥꯏꯛ ꯇꯧꯊꯔꯒꯦ ꯑꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜꯒꯤꯅꯤꯀꯣ ꯏꯅꯥꯎꯁꯦ ꯑꯗꯣ ꯃꯥꯁꯦ ꯏꯅꯥꯎꯁꯦ ꯑꯩꯅ ꯃꯥꯒꯤ ꯐꯦꯁꯕꯨꯛꯇ ꯎꯔꯔꯣꯏꯒꯦꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 30ꯅꯤ ꯃꯥꯁꯦ ꯊꯣꯛꯍꯜꯂꯣꯏꯒꯦ ꯌꯥꯏꯑꯕ ꯃꯥꯒꯤ ꯄꯣꯁ ꯑꯝꯗꯀꯣ ꯅꯠꯇ꯭ꯔꯒ ꯃꯥꯁꯦ ꯁꯨꯡꯊꯣꯛ ꯊꯣꯛꯍꯜꯂꯣꯏꯒꯦꯅ ꯁꯤꯗ ꯅꯝꯕ ꯌꯥꯔꯦ ꯑꯗꯣ ꯃꯥꯒꯤꯁꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯎꯗꯅꯕ ꯇꯧꯒꯦꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯏꯠ ꯄꯣꯁ ꯍꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕ ꯁꯤ ꯇꯧꯒꯦꯁꯨ ꯌꯥꯏꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤ ꯑꯦꯛꯖꯥꯝꯄꯜꯅꯤꯅ ꯑꯟꯗꯨ ꯇꯧꯊꯣꯛꯑꯒꯦꯕ ꯁꯤꯗ ꯅꯝꯃꯒ ꯈꯪꯉꯦꯗꯅ ꯑꯟꯗꯨꯅꯦ ꯑꯗꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯟꯐꯣꯂꯣ ꯇꯧꯊꯣꯛꯀꯦꯁꯨ ꯌꯥꯏꯕ ꯁꯤ ꯏꯅꯥꯎꯁꯦ ꯑꯗꯣ ꯆꯪꯉꯒꯅꯦ ꯑꯩꯈꯣꯏꯅ ꯑꯟꯗꯨ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯇꯧꯒꯦꯁꯨ ꯌꯥꯏ ꯁꯤ ꯑꯟꯐꯣꯂꯣ ꯇꯧꯔꯒꯅꯦ ꯁꯤꯗ ꯅ꯭ꯌꯨꯁ ꯐꯤꯠꯀꯤ ꯄ꯭ꯔꯤꯐꯔꯦꯟꯁꯇ ꯆꯪꯉꯦꯗꯅ ꯑꯩꯈꯣꯏꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯆꯪꯉꯒ ꯑꯟꯐꯣꯂꯣ ꯇꯧꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯑꯃꯀꯣ ꯑꯩꯈꯣꯏꯅ ꯃꯣꯏ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯌꯦꯡꯉꯔꯣꯏꯒꯦ ꯍꯥꯏꯔꯗꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯄꯣꯁꯁꯦ ꯌꯥꯝ ꯊꯥꯒꯠꯂꯦ ꯅꯣꯏꯅ ꯑꯩ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤꯗ ꯆꯪꯉꯒ ꯑꯗꯨꯝ ꯑꯟꯐꯣꯂꯣ ꯇꯧꯕ ꯌꯥꯏꯕ ꯑꯗꯨꯕꯨꯗꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏ ꯋꯥꯔꯤꯗꯣ ꯑꯩꯕꯨꯗꯤ ꯍꯧꯖꯤꯛꯁꯤꯗ ꯊꯣꯛꯂꯛꯑꯔꯣꯏꯗꯅꯀꯣ ꯑꯩ ꯏꯁꯥꯅ ꯁꯦꯝꯖꯕꯅꯤꯅ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯌꯥꯝ ꯂꯥꯏꯕꯅꯦ ꯑꯗꯨꯒ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯀꯩꯅꯣꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯅꯪꯁꯦ ꯌꯥꯝ ꯂꯥꯏ ꯈꯣꯠꯂꯤ ꯑꯩꯅ ꯋꯥ ꯁꯦꯝꯃꯦ ꯁꯣꯝꯗ ꯋꯥ ꯉꯥꯡꯕ ꯑꯗꯨꯒ ꯁꯤ ꯈꯪꯗꯕ ꯃꯤꯒꯤ ꯁꯦꯝꯕꯤꯕꯅꯤꯗꯅ ꯑꯩꯉꯣꯟꯗ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕ ꯑꯗꯨꯒꯤꯅꯤ ꯁꯤꯅ ꯏꯁꯇꯣꯔꯤ ꯂꯩꯔꯦꯅꯀꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯁꯤꯅ ꯋꯥꯆꯅꯀꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯌꯦꯡꯒꯦ ꯈꯣꯠꯀꯦꯁꯨ ꯂꯣꯏ ꯌꯥꯔꯦꯅꯀꯣ ꯑꯗꯒꯤ ꯁꯤꯅ ꯄ꯭ꯔꯣꯐꯥꯏꯜ ꯂꯩꯔꯦ ꯑꯦꯠ ꯏꯁꯇꯣꯔꯤ ꯁꯤꯗꯩ ꯇꯧꯒꯦꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯐꯣꯇꯣ ꯀꯩꯀꯥ ꯂꯩꯔꯦꯅꯀꯣ ꯍꯥꯏꯂꯥꯏꯠ ꯐꯣꯇꯣ ꯗꯦꯗꯤ ꯃ꯭ꯌꯨꯖꯤꯛ ꯀꯩꯀꯥ ꯍꯥꯞꯀꯦ ꯌꯥꯔꯦ ꯑꯗ ꯁꯤ ꯁꯦꯠꯇꯤꯡꯁꯤꯁꯦ ꯑꯃꯨꯛ ꯇꯥꯛꯊꯔꯛꯀꯦꯁꯦ ꯁꯦꯠꯇꯤꯡꯁꯗ ꯆꯪꯉꯣꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤ ꯁꯨꯃꯥꯏꯅ ꯅꯝꯃꯒꯀꯣ ꯁꯤꯅ ꯃꯣꯁ ꯔꯤꯁꯦꯟ ꯍꯥꯏꯇꯥꯔꯗꯤꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯅꯧꯕ ꯂꯣꯏꯅ ꯁꯦꯔꯤꯌꯦꯜ ꯅꯥꯏꯅ ꯄꯨꯡꯒꯤꯗꯣ ꯖꯁ ꯅꯥꯎ ꯑꯣꯏꯔꯤꯁꯦ ꯍꯧꯖꯤꯛꯇ ꯇꯧꯔꯛꯈꯤꯕ ꯖꯁ ꯅꯥꯎ ꯊꯥꯏꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯁꯦꯔꯤꯌꯦꯜ ꯅꯥꯏꯅ ꯎꯗꯣꯏꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯁꯤꯗ ꯌꯦꯡꯉꯤꯁꯤꯗꯅꯦ ꯁꯤꯗꯤ ꯐꯦꯁꯕꯨꯛ ꯐꯥꯛꯄꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯐꯦꯁꯕꯨꯛ ꯐꯥꯛꯄꯗ ꯎꯔꯤꯁꯤ ꯁꯤꯗꯤ ꯇꯣꯞ ꯏꯁꯇꯣꯔꯤ ꯀꯧꯋꯦꯕ ꯇꯣꯞ ꯏꯁꯇꯣꯔꯤ ꯑꯗꯨ ꯈꯪꯉꯦꯅ ꯑꯗꯨꯒꯤꯅꯦꯕ ꯁꯤꯅ ꯑꯩꯒꯤ ꯏꯁꯇꯣꯔꯤ ꯂꯩꯅ ꯑꯩ ꯏꯁꯇꯣꯔꯤ ꯃꯤ ꯀꯌꯥꯝ ꯌꯦꯡꯉꯦ ꯀꯥꯏꯅ ꯑꯗꯣ ꯁꯨꯃꯥꯏꯅ ꯌꯦꯡ ꯌꯥꯔꯦꯅ ꯂꯥꯏꯛ ꯇꯧꯔꯛꯄ ꯈꯣꯠꯄ ꯑꯗꯨꯗ ꯀꯥꯏꯅꯀꯣ ꯁꯤꯕꯨꯗꯤ ꯂꯥꯏꯔꯦꯅꯀꯣ ꯑꯗꯨꯒ ꯑꯩ ꯏꯁꯇꯣꯔꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯊꯥꯒꯠꯂꯦꯃꯦꯅꯦ ꯏꯁꯇꯣꯔꯤꯅꯦꯅ ꯑꯩ ꯉꯁꯥꯏ ꯀꯩꯅꯣ ꯊꯥꯒꯠꯈꯤꯕ ꯑꯩꯅ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯁꯤ ꯃꯣꯏꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯁꯤ ꯐꯥꯁ ꯇꯧꯒꯦꯔꯥ ꯑꯟꯐꯣꯂꯣ ꯇꯧꯒꯦꯁꯨ ꯂꯣꯏ ꯌꯥꯏꯑꯕ ꯑꯩꯈꯣꯏꯅ ꯈꯪꯕ꯭ꯔꯥ ꯁꯤꯗꯩ ꯆꯪꯉꯒ ꯇꯧꯒꯦꯁꯨ ꯌꯥꯏꯑꯕ ꯁꯤꯒꯤ ꯐꯣꯂꯣꯋꯤꯡꯁꯤꯗ ꯆꯪꯉꯦꯗꯅꯀꯣ ꯁꯤ ꯐꯥꯁ ꯇꯧꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥꯅꯀꯣ ꯁꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯕ꯭ꯔꯣꯁꯦ ꯃꯥ ꯇꯧꯔ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯃꯒꯦ ꯑꯗꯨꯒ ꯂꯥꯏꯚ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯗꯒꯤ ꯁꯤꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯩꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯁꯤ ꯑꯣꯐ ꯊꯝꯗꯣꯛꯀꯦꯗꯤ ꯇꯔꯟ ꯑꯣꯐ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯦꯕꯥꯎꯠ ꯗꯤꯁ ꯁ꯭ꯇꯦꯇꯁ ꯑꯗꯨꯃꯥꯏꯅ ꯊꯝꯒꯦꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯔꯤꯃꯨꯚ ꯗꯤꯁ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯁꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯤꯅ ꯄꯤꯄꯜ ꯍ꯭ꯌꯨꯃꯦꯟ ꯁꯤ ꯍꯥꯏꯠ ꯇꯧꯒꯦꯁꯨ ꯌꯥꯔꯦ ꯑꯗꯣ ꯁꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯧꯊꯣꯛꯀꯦꯁꯨ ꯌꯥꯏꯀꯣ ꯁꯤꯗꯤ ꯈꯪꯉꯝꯃꯅꯤ ꯁꯤꯅ ꯑꯩ ꯄꯦꯖ ꯂꯩꯕ ꯌꯥꯎꯖꯕꯅꯤꯅꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁ ꯑꯗꯣ ꯃꯦꯃꯣꯔꯤꯁ ꯀꯩꯀꯥ ꯂꯩꯔꯦꯅ ꯋꯦꯗꯔ ꯌꯦꯡꯉꯁꯦ ꯄꯩꯁꯥ ꯊꯥꯔꯛꯀꯦꯁꯨ ꯌꯥꯔꯦꯀꯣ ꯁꯤꯅ ꯐ꯭ꯔꯦꯟ ꯂꯩꯔꯦ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯃꯥꯔꯀꯦꯠ ꯄ꯭ꯂꯦꯁ ꯀꯥꯏꯅ ꯂꯩꯔꯦꯅꯀꯣ ꯄꯣꯠ ꯆꯩ ꯁ꯭ꯋꯥꯏꯗ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯌꯥꯎꯕꯩꯅꯤ ꯀꯥꯏꯅ ꯁꯤꯅ ꯂꯩꯔꯦꯅꯀꯣ iPhone 7 Plus ꯀꯥꯏ ꯃꯥꯅ ꯌꯥꯝ ꯀꯩꯅꯣ 13,000 ꯍꯣꯡꯉꯦ ꯀꯩꯅꯣꯝ ꯌꯥꯔꯝꯃꯔꯣꯏꯁꯦ ꯑꯗꯣ ꯍꯣꯝ ꯕꯇꯟ ꯌꯥꯗꯦ ꯍꯣꯏꯔꯣꯡ ꯇꯧꯗꯣꯏꯕ 19,000 ꯀꯥꯏꯁꯤꯗꯤ ꯍꯣꯡꯃꯜꯂꯦꯕ 7 Plusꯇ ꯀꯩꯅꯣꯝ ꯌꯥꯗ꯭ꯔꯕꯅꯦꯕ ꯋꯥꯊꯤꯅꯦ ꯁꯤꯅ 7 ꯑꯣꯏꯔꯝꯒꯅꯤ
7ꯗ 32 GB ꯀꯨꯟꯅꯤꯊꯣꯏ ꯃꯈꯥꯏꯁꯤꯗꯤ ꯇꯥꯡꯃꯟꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯅꯥ ꯂꯩꯕꯤꯗꯦꯕ ꯁꯤꯁꯨ ꯁꯤꯜꯂꯣꯏꯗꯕꯗ ꯑꯍꯟꯕ ꯑꯣꯏꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯃꯣꯏꯁꯦ ꯁꯤꯜ ꯄꯦꯛꯅꯦ ꯑꯗꯨꯅ ꯁꯤꯜ ꯄꯦꯛꯅꯤꯅ ꯍꯣꯡꯉꯤꯅꯦ ꯑꯗꯣ 7+ ꯁꯤꯜ ꯄꯦꯛꯇ 25 ꯂꯩꯔꯦ ꯀꯥꯏꯁꯦ ꯁꯤꯅ ꯁꯤꯁꯨ ꯂꯩꯔꯦꯅꯀꯣ ꯁꯤꯅ 40 ꯄꯤꯔꯝꯒꯅꯤ 36 ꯅꯤ ꯀꯟꯗꯤꯁꯟ ꯒꯥꯏꯗꯅꯦ ꯁꯤ ꯂꯩꯔꯦ ꯀꯅꯥꯅꯣ 15 months old face ID is not working 이봉아 땅만 그냥 이제 face ID도 야드래 이러고 그노 야래 don't know 이거 선 event like save nearby friends 가 얘기해 kai kai na mi lei cái ai di friend nam yam ni na ko mi je loi lei si je khon off tham to ke je ko nang na si turn off to ke se nang si to ta mi ju roi ado si tham ta di share location with friends de nya de shift di le na ko turn on to ga shoi ta de noi kana kana lei si mi miyam to kai kai da lei far de ban me da la silong da lei ba khot ba jiri ban da foreign da lei ba ga loi khang yam ni kai kai lei kai da ko si morin ya ma tu da kai na ko elsewhere kai to loi na khang ba ya na ko to 6000 ga lap kai jam lei gra si Indonesia da lei bi aure United Kingdom da lei bi aure sana loi yang ya bne si de gaming ke le na ko da si more da sanga ga ju yang ya city guide crisis response film adu da fine wifi ga ju to na nang si wifi to khoi si da ing ti tu ai si manipur na ma close to re mai je swai da mai je free wifi oi be ne ba sanga ga mai da wifi to dan Mr. Crush kai na ko si da ki ong ba mam le adu gi ne adu ba to pa di Actually, try messenger, but I have tried recommendation help. The settings kido. Settings ki jai ko na maung pada si settings sa chang na. Koi fuji yang kan ai video je ram chaksel ram yang ge su ya da. Chaksel yang ni khang ni personal information ke ga le nai ha na video share gu su le ne. Si da chang ga nang naming sem to ke photo ke lo ya re ba. Si da Facebook ke nang ming sem ge su ya re ai gi di sem ya ro. ai di confirm tau re ba ai ming je to ai ming je sem ba ya ro ba noi di sem to ke ya nickname ha ke di ya ni ko email la ra ai le confirm identity your identity on Facebook ai kan chi di tau da sha payment translation for security and login to si je kanai ko si je ko ge hoji active na ho jo si sina ba Android two factor authentication je masi je sina view ko si am kana bne message la ka de ne ba si di khang ni na do turn off tham mo e on le no off tham to ke so ya do si taw ge dina nang password je mingon da haidok ra so ya mana na samna ai password je noi da haidok ke ba noi ne ka so ai Facebook da login to ya ka no ai ngon SMS am lak ta tina OTP am lak ne ba OTP na to jena app boina sida no tak lak na ne yes na nam de bu ne noi ka sum ai login to ya ro adon si je phone number hapselo yam kana ba si sango samna khange dana hoske security and login da sango daga two factor si authentication ai si da sango si hapselo extra layer adu da mayam yaw masi kana da ne masi ko khang no yar andragi apps and websites si khang da Instagram business privacy setting face recognition privacy setting jang haksang bi hebro ya Sasiri wari ne nangi post kai jaka nanu ge public ta thame to public ta thame ado nangi ha nai post me am do loina bo nang public war me am do friend do hen ge sida namma kan loina bu friend do ga ne nang sahi ma tara ung ki post me am do ado thambiro ke do den your highlights who can see your stories public ta ko kanana thamge ya do si chango dong khang ne friend request kanana thar ke mi khudi mang lo tha ke ya antraga friend of friend tha lak ba Sini se am live ne onang je Facebook to active ho loi ge dina swain tham ta di active ho ro green no u do ra nang mi u ya ro sina changa ga lai privacy da ni dina blocking to ba the review activity log nang information ga download to ke sai ka su yam chau da ba si bi to bi ro another service that transfer to ge di ya ja ni ne moi je khang bu khan jalu thi coffee request to ge ya ba kan comment dei kai de ge me am loina bu wari ne story setting notification
ꯅ꯭ꯌꯨꯁ ꯐꯤꯠ ꯄ꯭ꯔꯤꯐꯔꯦꯟꯁ ꯃꯦꯗꯤꯌꯥ ꯑꯁ ꯋꯥ ꯉꯥꯡꯃꯟꯗꯅ ꯀꯣꯛꯄꯨ ꯉꯥꯎꯔꯦꯁꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯅꯣꯡꯃꯗ ꯑꯃꯨꯛ ꯁꯦꯝꯃꯛꯀꯦ ꯑꯇꯣꯞꯄ ꯑꯃꯨꯛ ꯄ꯭ꯔꯥꯏꯚꯦꯁꯤꯒꯤ ꯑꯃꯨꯛ ꯁꯦꯠꯇꯤꯡꯒꯤ ꯑꯃꯨꯛ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯦ ꯐ꯭ꯔꯦꯟ ꯅꯨꯡꯉꯥꯏꯔꯝ ꯅꯠꯇ꯭ꯔꯣ ꯑꯇꯣꯞꯄ ꯈꯪꯗꯕ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯪꯉꯣ ꯑꯩ ꯑꯗꯨꯝ ꯁꯦꯝꯊꯔꯛꯀꯦ ꯃꯊꯪ ꯃꯊꯪ ꯇꯧꯊꯔꯛꯀꯦ ꯁꯤ ꯇꯦꯝꯄꯔꯁꯦ ꯀꯥꯏꯔꯝꯃꯤꯅꯦ ꯀꯥꯏꯕꯕꯨꯗꯤ ꯀꯨꯏꯔꯝꯅꯤ ꯀꯦꯃꯦꯔꯥꯁꯦ ꯎꯔꯛꯄꯗ ꯑꯃꯨꯛ ꯄꯜꯂꯛꯏꯕ ꯍꯥꯏꯗꯅ ꯐꯔꯦ ꯐꯔꯦ ꯐ꯭ꯔꯦꯟ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯂꯥꯏ ꯈꯣꯠꯂꯦ ꯑꯗꯨꯗꯥꯅ ꯍꯥꯏꯔꯛꯀꯅꯨ ꯃꯤ ꯈꯪꯗꯕ ꯃꯤꯒꯤꯅꯦ ꯅꯪ ꯈꯪꯉꯒꯗꯤ ꯀꯩꯅꯣ ꯍꯥꯏꯔꯛꯀꯅꯣꯕ ꯑꯩ ꯋꯥꯅꯒ ꯁꯦꯝꯖꯕꯅꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯁꯦꯝꯕꯩꯁꯨ ꯆꯤꯟꯁꯦ ꯈꯤꯇꯪ ꯋꯥꯔꯦ ꯍꯧꯖꯤꯛ ꯀꯥꯟꯅꯔꯒꯗꯤ ꯂꯥꯏꯛ ꯇꯧꯊꯔꯛꯑꯣ ꯁꯤꯌꯥꯔ ꯇꯧꯒꯦꯁꯨ ꯑꯗꯨꯝ ꯇꯧꯑꯣ ꯀꯃꯦꯟ ꯇꯧꯔꯣ ꯅꯪ ꯈꯪꯅꯤꯡꯕ ꯑꯦꯅꯤ ꯈꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯑꯩ ꯂꯣꯏ ꯁꯦꯝꯊꯔꯛꯀꯦ ꯃꯩꯇꯩꯂꯣꯟꯒꯤꯅꯤꯅꯀꯣ ꯅꯣꯏ ꯏꯪꯂꯤꯁ ꯈꯪꯕ ꯃꯤꯕꯨꯗꯤ ꯈꯔ ꯃꯇꯝ ꯈꯥꯏꯗꯣꯛꯄ ꯃꯤꯕꯨꯗꯤ ꯈꯪꯉꯝꯒꯅꯤ ꯐꯣꯟꯁꯦ ꯁꯤ ꯈꯪꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯄ꯭ꯔꯣꯛꯁꯤꯃꯤꯇꯤ ꯁꯦꯟꯁꯔꯒ ꯌꯥꯎꯏꯗ ꯁꯤꯅ ꯀꯦꯃꯦꯔꯥ ꯂꯩꯔꯦ ꯁꯤꯅ ꯏꯁꯄꯤꯀꯔ ꯂꯩꯔꯦ ꯁꯤꯗ ꯁ꯭ꯋꯥꯏꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯎꯗ꯭ꯔꯦ ꯈꯪꯗꯦ ꯃꯁꯤ ꯐꯣꯟꯁꯦ ꯃꯅꯤꯡꯗꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯕꯅꯤ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯁ꯭ꯋꯥꯏ ꯃꯅꯤꯡꯗ ꯑꯃ ꯌꯥꯎꯒꯨꯝ ꯇꯧꯕꯅꯦꯕ ꯈꯪꯗ꯭ꯔꯦꯁꯦ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯌꯥꯝꯅ ꯐꯕ ꯑꯣꯏꯕ ꯅꯠꯇꯦꯗ ꯂꯨꯄꯥ 150ꯕꯨꯗꯤ ꯄꯤꯔꯛꯑꯦ ꯊꯥꯗꯕꯗ ꯑꯗꯨꯝ ꯇꯥꯅꯦꯕ ꯀꯔꯤ ꯏꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯄꯪꯏ ꯏꯕꯅꯦ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯐ꯭ꯔꯦꯟ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯣꯃꯦꯟ ꯇꯧꯊꯔꯛꯑꯣ